अहानबदा मरुओइबा पाव खुनगाकपा फाबा यारोय तंपाकता कॉम्बिंग ऑपरेशन तौबा यारोय कुकी डिमांड पीबा यारोय हाइना खोइरांबल इमा कैथेल जॉइंट कोऑर्डिनेटिंग कमिटी फॉर पीस मणिपुर ना खोंजिंग संसिंग्रे सिक्योरिटी फोर्स ना डिस्ट्रिक्ट अनीदगी खुलाई क्या फगतपा ngamkre Rural Development Association Palarbon Kasana Sinduna High SLC Amasung High S Parikya result ta First Division amadi Second Division da pass tawrakraba Palarbon gi mahiroi singda ahumlak suba thoksom prajabodon ningsing mana pikre amadi Jiriwangi Hill Guard Community Hall da listing ajuka JDO amadi WMC Ziri unit na sinduna Interaction Program on Prevailing Situation in Manipur with Asang Kasar Haiba Tharom Ama Pangthokre Taramna Okchari Mami TV na sandok saba Manipuri gi oiba mapau sing mieng taminase Pau sandok na pijari खुनगाकपा फाबा यारोय तंपाकता कॉम्बिंग ऑपरेशन तौबा यारोय कुकी डिमांड पीबा यारोय हाइना खोइरांबल इमा कैथेल जॉइंट कोऑर्डिनेटिंग कमिटी फॉर पीस मणिपुर ना खोंजिन संसिंग्रे खोंजंग अदुदा सरुक यारिबी खोइरांबल इमा कैथेल जॉइंट कोऑर्डिनेटिंग कमिटी फॉर पीस मणिपुर की कन्वीनर इमा मेम ना फोंदोखिबदा अखोई नंगसी थोकलक्तुना अखोई इरमदव ngakpani masi अखोई की तौफम थोकपा इथौनी मसीदा अखोई मसेल अकल अरिंगसिनदुना लेबसी तौबिगनो अखोई पुन्ने इमा लेपाक इरमदम असे कन्मिन्नसे सिंग लंबीदा कुकी नुपी सिंग थोकलक्लगा लंबी थिंगबददी सेंट्रल फोर्स ना लैना करीमता तौबा ngamdraga karigi अखोईददी ओनसिदुना थिंगलिबनो हाइना पेंदबा फोंदोखि हौगदोरिबा पार्लियामेंट मिफमसिदसु इंडियागी लैरिबा अतै अतैसिगी मैम अमसु लैरे अदो हानदगी हौना चाही अमा हेलबा था 33 33 सुरा अबाउदा इंडिया गवर्नमेंट करिगुमता हाइदबा प्राइम मिनिस्टर नरेंद्र मोदी ना वा तंगांगदबा अमित शाह ना ओइदबादा मैम ngangbा अदो मणिपुर जुगाइगे तौरपछे मदु यानिंगदबगी प्रोटेस्ट एखोइ गछि तैसे नत्रा मोहना बोगे पार्लियामेंट हाउस तुदा एखोइगी थुवाइदो वरगदी अखोइ कप चाना ममा ओइबे खोइछु कप चाना थेनगदी लोइनाना सेंटर की स्टेट फोर्स अमदि सेंट्रल फोर्स ना मथौ तौदबदगी लैबाक मांग तारेना इचासिना खुन्नाकदा एनएसए पालना बदमकने एनआईए थाजनदना करिगुम इचासिंगा ट्रोचर तौराबा ममा ओइबे खोइछु खुलाई पारा चाना थेंगनबगी क्वालिटी अखोइदा लोइना खनब लोइरे हाइबे छैंगसी थमजगे Security Force na District Anidagi Khutlai Kya Fagat Pangamkre Security Force na Sing Amasung Tamda Thiba Humbagi Thabak Sathabada Kaksing District ki Khoidum Mamang Laikai Dagi Country Made Pistol Ama Detonator Yaudaba 36 mmKI hand grenade Mari Chinese hand grenade Ama Tube launching Manga Magazine Yauba Carbine Amaga Loinana Live round Tara Tear Smoke Cell Nipan Smoke grenade Ama Battery Amadi Charger Ga Loinana Wireless set Ama Fagat Pangam Lehairi Amaronda Kangpokpi District ki Old Bizangdagi magazine amadi sling yauba MA3 MK2 assault rifle ama magazine amadi sling yauba 7.62 mm self-loaded rifle SLR ama live round tara single barrel rifle ama improvised pumpy ama ANM pounds ama jacket OG colored taruk amadi jungle shoes jura ama fagat pangam le hairi Rural Development Association Palarbon Kasarna Sinduna High SLC Amasung High S Parikya result of First Division amadi Second Division da pass tawrakraba Palarbon gi mahiroi singda ahumlak suba thoksom brazadon ningsing mana yenthokre Thoksom angau bingangbi Memorial Academy Palarbon da pangthokiba mana yenthokpa aduda Thoksom Zogendra President RDA Oza Thoksom Nadesor Moirangtem Kusumlei President Panthoi Bimera Pai Bilu B Nimai Sang Sarma President Manipuri Sahitya Parishad Banskandi Branch Songtham Krishnakanta Principal Thoksom Angaubi Ngangbi Memorial Academy na Mathang Sitna Mipam Mapu Athoiba Mitungnen Amadi Ikai Kumnaba Mitung Sing Oiduna Daista Fangki
mana yengthokpa aduda high S ki first division ani second division manga metric ki first division taramatoi second division ama punna mahiroi taramapanda ningsing mana asi yenthoki ningsing mana asi da high S amasung metric ki first division pass tawrakiba singda sel oina lupa lising ani aduga second division da pass tawrakiba singdana lupa lising amamom sel gi mana oina khusinnaki Tharom asiga mari lainana daisa lengsin bikiba amadi atai lengbirakkiba oza sing amadi saknairaba singna masa masagi oiba wafam kaya phongdokladuna mahairoi singbu pukning thaugatki Jirwangi Hillgard Community Hall da Liching Ajuka ZDO amadi WMC Ziri Unit asinduna Interaction Program on Prevailing Situation in Manipur with Asang Kasar haiba thauram ama pangthokre Pangthokiba Tharam Aduda Presidium Member Oina Asang Kasar President Indigenous People Forum Manipur Rohan Philem Social Activist TIS Manihar Singh President FOCS E Dewan Singh President JDO M Maipak Sana Mangang President Ajuka A Susila Devi President AJMP Tahenmang Pamay Social Worker TIS Kumbaluang Chairman Consultative Committee Leising S. Lanmani Maitai, Chairman WMC Ziri Unit MD Khairudin Sa, Moising Mayum FRP gi Co-Convener, Ambition Convener Impal Naga Forum Amadi, Aton Gangmai Co-Convener, FRP na Dais Tafangki, Asang Kasana Haiki Bada Ziribam Haibamafam Ase, Manipura Yam Sathiba Lan Amatauduna Lairabaso, Ziribam District Asida Sahi Helava Fawa Santi Oina Lairamba Tengnabase, Yamna Tagachay, District Asida Maitai Naga Amadi Tongan Bafuru Kayana Laibamafam Amani, Ziribam da Santi Tamba Haibasi Yamna Maru Oi, Wafam Kaya Haraba Mudung Sida, Hoi Jiribam da, Adumba Todok Tok Star Hiva Ukide, Adukitava, Koyam the Takazabani. Aduna, Adukuplava, Satilava, Iran Raksida, Jiribam the Leriva, Ichino, Romay Sing, Nagasing, Ichino Maite. Differently able person oiriba angang singbu mimana dre haiduna mama mapa oibe sing amadi miyamna kaidawnungda tati ta oina tawroidabani makoi su miyoiba amani makoi na hainaba lambi amadi pamjaba lambi da lamjing biragadi maipa pun songdokre Wafam masing asi like-minded group LMG Manipur na Ziribamgi Bapu Parada Laibi Haksangi Fiba Mimana Drabi Binila Kumuk Samna Handak Haido Drabi Binila Kumuk Samna Handak Haido Kiba Manipur Bot na Loba Class 10 Exam da Mark Legi Sol Momento Amadi Case Reward Oina Lupa Listing Mga Kusin na Bagi Kongsat Amada Rikunze Swar Mungsa Tabam Amadi Dr. Inawa Nong Mai Tem Makaya Moirang Tem Surjit Ngangom Ingudam Mohensu Saruk Yaki Loina na Sarat Tokso Mungsa Tabam Imo Chauba, Laisram Melsa Amadi, Ahong Sangom Susilana Chingduna, Jiribamgi Masak Nairba Myokiasu Saruk Yaki, Rakesh Nauram na Makatana Fondo Kibada, Yamna Nungariba Amadi, Pamba Lepa Amadi, Satpada Maning Tambangam Drabi, Binilana Makong na Kolom Asi Saplaga, Warimasa Amadi Sayang Iramba Asi. Mima Nadre Haina Pukning Wakal Sontaba Taudana Manipuri Loan Amadi Literature Yokat Nabaki Wakal Londa Waring Sayang Iramba Asi Maksak Tokpa Pawi. Manipur gi ai bai bising na binila kumuk sambu support minase Manipur asi art and culture dagi mangjil thariba state amani asi gumba mafam asida binila na ai khut ibagi pangal sakti yaudre hairagasu makhong na kolom yep laga lairik pariba exam thariba asigi mathakta wari masa sereng iduna Manipur da achauba mangal pibiribi binila kumuk sangi mafam da LMG Manipur maikai dagi achauba tawimel khangba adu uchari haiki Masigi Paujel Sandoibi, Isanopi, Vinila Kumuksa Masida, Equina, Masigi, my Manata Lakan, the Haktang and Equina Sumba, case 5,000 award cigar, Wakal Tadopiu, Makushim Yuiva Mani, Makoida Kayuma Kajitang Nama, Soyapa, Kajitam Imana Bangamdre has an Equina Makoivu, Taki Tawina Tobiva, Sequina Mapankayam the Tangabu Uze, Masigu Lepira Kanda, Makoivu Maning Tamna. Mana Hijaba Sin Panda. Yam Nuai Chanapi, Binina Kumuksamje, Shairing Eva, Makuna, Kolom Japai Shairing Eva, the Wari Masa Eva, Dugumba, Amusteramo, or Suma, Pomesteda. Kangpokpe District all Bizang the Saramba Bunker, a security force to guide in a Mangan Krehari. How Kibapum Kunmari Asida Nesen Highway Contractor Silapa Gari,
Saniga Humpu Mari Amadi Saniga Marifu Taruk Hairiba Nesen Highway Asida Pusilaki Hairi Makatana Pochai Puba Gari Satok Senyanaba Security Force Kudong Tingai Oiba Mofam Sing Ngak Sanbagi Tabok Paikat Kre Manipur Gitching Amasung Tamda Puna Checkpoint Chamaga Kuntaruk Tamdana Achat Awak Sing Sek Taubada Sing Naba Mioy Chamaga Nipan Pagatuna Wahong Pong Satakre Hairi Ngasi apun baziri ba Maira Paibi HMP gi office ta mas para Maira Paibi lok SHEIKH group mari amadi mas para chaukhot thorang lamjing club ki thomi sing laktuna apun baziri secretary Huyen Bina Kumar na haikibada Jiribam da hauzik nang liba awaba asida di awat apada mateng oinaba apun baziri ba Maira Paibi ima sing da sel asi sinabani haina phongdokhi अथापदगी लापनीना मफम सिदा करी वाली करी मथौ तारे आइसे खंगदबनीना सेनफम अदुसु यामनु चाव नतबनीना गसी मफम सिदा करम मफम द करी वाली करम मफम द करी दरकार होयबदि इमा सिंग हेना खनमनीना अकोइना सेनफम अदु इमा सिंग सिनाजरी लोइनाना अरोइबो ओइना गसी थोगलगिबा नुआइबा पुरोपो ओइसुनाइना इसुगी मफम द थोनिजरी Barak Valley के हैलाकांदी डिस्ट्रिक्ट असिगे मैतई मसा खक्तगी ओइबा एक्स सर्विसमैन सिंगना जिरीबाम दा लाक्तुना लंजेना दुना लेरिबा रिलीफ कैंप सिंग असिदा चतुना यंगसिनबा अमदी वरी वताई सानबगा लोइनेना मतेंग पांखरे खोंगचत अदुदा सरुक याखिबा साउथ हैलाकांदी एक्स सर्विसमैन एसोसिएशन की प्रेसिडेंट कोनसम नोनी बाबू सिंगना पाउनी सिंगदा हाइकिबदा ngasi aikhoigi maru oina laksabagi maramdi aikhoigi I mari oiriba maitai singna awa ana tarba matamda karigumba kharadang oirabasu mateng pange khanna laksabani adubu matung tarakpadasu mateng pangkigani haina phongdokhi Assam da mating laina thaudang kaya pangthokiba Assam Manipuri Progressive Front ngarangdagi National Manipuri Progressive Front oina thaudang pangthoknaba warep lawkhre ngarang sinsarda RK Sanatomana mifam mapu oiduna phangkiba mifam amada Assam gi mafam kayadagi lakiba saknariba miyoi kayana kupna khanaraba matong wakal amata oina warep asi takibani nauna semlaba loop asigi president oina IS Thingom working president Dr. Maimom Santi Kumar Singha general secretary oina Mani Kumar Thoksom secretary oina Okram Lakhi Kanta finance secretary oina M Biramani Singha amasung executive member Tara Khanke Nauna khallaba thaupuba singi wasak lawbagi thauram su pangthoke nauna khallaba president IS Thingom
President I.S. Tingomna Fongdokibada in Kumzalising Nipanda Historic Feast March of Manipuri Diaspora Manipuri Levy Silsardagi Manipur Tamna Satlubagi Matunda Lising Anik Mapangi Marsta Silsargi Luk Kayana Sagotuna Semkiba Manipuri Diaspora Assam Matangda Assam Manipuri Progressive Front Oirambado Matangi Kongloi Matung Inna National Manipuri Progressive Front Oirare Loop Asina Assamda Manipuri Development Council Manipuri Cultural Festival the Natana World Maitai Convention Pangthoktuna ngasi miyamna sakhangnariba World Maitai Council ase maruhulankhibani ngasi di Maitai haiba kanglup asigi oirakliba socio-political scenario asida achauba thodang ama lawba ngamnanaba khongtang asi lawkhalakpani haiki Silchar Ramnagar Tukogi Maitai Singna Jiribang Relief Camp da Laktuna Lairiba Inmate Singda Salgi Mateng Pangkre Punna Lupa Lising Humpu Mateng Pangba Lakiba Kungsat Aduda Wangzam Brazavasina Pongdorakpada Aikoi Kasar Silchargi Ramnagar Tuko Hariba Maitai Singna Jiribangi Awa Ana Taraba Singda Mateng Kharada Oirabasu Mateng Pizaba Laksabani Haina Pongdoki Chinana Khudong Saba Laudanaba Indiana Bangladesh Ki Tesa River Project Saugatlagani Mamang Chahidagi Hauna Sinana Sel Thadaduna Project Painaba Mieng Thamlakre $1 billion Amarongi Oigidaba Testa River Project Asi Paisinduna Chinana Khudong Saba Laudanaba Indiana Bangladesh Ki Project Asi Saugotuna Laipak Animaki Kananaba Testa River Ki Conservation Amasong Management Ki Thabak Hauragani Wafam Asi Bangladesh Ki PS Sheikh Hasinana India da Numit Nini Ki Khongsat Laktuna PM Modi ga New Delhi da Laiba Hyderabad House da Unaduna Wari Sanakiba Aduda Yanaba Purakibani Lusingba Anigi Marakta Yanaba Puraklaba Matung PM Modi na Athuba Matamda Bangladesh ta India ki technical team Amathaduna project Asigi Matangda Khananaba Hauragani Haiki Testa River Haibasi Sikkim gi Awang Thangbada Laiba Testa Gangse Glacier dagi Hauduna Chentaraklaga India ki West Bengal Fauduna Chatkraga Bangladesh ta Brahmapur Turel ga Samnai Turel Amasung Masigi Mapong Kayada Sagot Kadoriba Project Sing Asina India Amasung Bangladesh ki irrigation hydropower Amasung ecosystem Sakot Hangadoribani Hairi Haukiba Sahigi December Thada Bangladesh ta Laiba Chinese ambassador na Project Asi Busina Lengak na Sel Thada Duna Paisilaga South Asia da China ki Khutpai Sasin Handuna Mapangal Kangkat Haningbagi Apamba Phongdokibani Adubu China na project Asi Paisin Bangam Dringai Indiana Imthangnariba Bangladesh ka Wari Sanaduna Project Asi Paisin Basi India Amasung Bangladesh ki Mari Fagatnaba Natana India ki Mapangal Hanthanba Oigani Hairi India ki Foreign Secretary Binay Mohan Quatrana Bangladesh Amasung India ki Marakta Yetnaduna Yenaduna Sizinariba Water Resourcing Asi Punna Management Tawbagi Khudong Saba Lai Hairaduna Testa River ki Water Restoration Project ki Damak Technical Team Amasemle Masida Natana Laipak Anigi Marakta Cheliba Turel Yankai Marigi Resourcing Sinaba Joint River Commission Amasung Semle Haiki Aroi Beda Maroiba Pau Amuka Napijari Khun ngakpa fawa yaroi tampakta combing operation tauba yaroi cookie demand piba yaroi haina Khorambal Ima Kaitel Joint Coordinating Committee for Peace Manipur na Khongjin Saksin Kre Security Force na District ani dagi khutlai kya fagat pangamkre Rural Development Association Palar Bond Kasarna Sinduna HSLC Amasung HSS Parikya Result First Division Amadi Second Division Pass Tawkrava Palar Bond Gimairoi Singda Ahumlak Suba Thoksom Brazadon Sing Mana Yentokre Amadi Ziribangi Hilga Community Hall da Listing Achuka ZDO Amadi WMC Ziri Unit na Sinduna Interaction Program on Prevailing Situation in Manipur with Asang Kasar Haiba Thauram Amo Pangthokre
Hauziki oina Mami TV na sandok saba Manipuri pau matang asida loijere makha taba pau gidabang Mami TV bu mieng ta duna laibiyo.